Irai numit July ki tang ani asida sanaroi singgi sengnaba mafam kumalapa asida yellow masana Thang Ta Indigenous Game mahiroi sing amasung oza singna social distancing ngakna amatto oiba wakhalonda handak leingakki mapu oiriba ikai khumnajarba Chief Minister N.Biren singhana luchingba leingakna matam sangna kabak khanduna leiramba akhoi kanglashagi mayadagi kabak chaingak louthokkhiba asi akhoi punamakna nungaibaga loinana leibakpu thagachari akhoi punamak leibak asibu nada yektana chahong ngahongna ingna tapna mara tapna panbu oirasunu haina khurumjari damna long live Manipur Honorable CM Honorable CM N.Biren singhana UFO gi Secretary General amoina masigi thoram si yaujabani masigi thoram yaunabagi tasengba ai wakhallondi atei nate meyamna matam sangna kanglashagi mayada chaingak natraga kabak khanna leibase mase aikhoi leibak sigi oiba kaigumba ngange haina tauge haina khanba khudimakta aikhoi apanba pire haina khanbadagi praja mayam ge apambabu urakanda CM Birena asigumba kabak khanba amadi chainga ase louthokkhiba tasengnamak thamoi sengna yamna nungaijaba amaga loinana ngasige sigumba thoramse yaugena laksabani Isama Sarisra Association ki President loina leijabani aisu Chief Minister Honorable Chief Minister N.Biren singhana Kabak khallamba louthokkhiba matangda malpakta sumba khoi kaiguma khat tauji abasi ai tajabadagi khoi Sarisra gi maikai akoisu mafamsida laktuna yaugeri akoi gi Sarisra gi maikai dagi di akoi Chief Minister na fattaba pot ama thamamba masigi potsi louthokkhiba abase akoi gi wakhandadi amo oigayo khoi kai khanjadre kabak khanba pot laibase afaba pot nate aduna fattaba pot amabu louthokkhiba haibase akoi paja mayami pum horaiba naharon jingji wakhandasu soidro ki mabungda pelamba lerongani aduna akoi gi Sarisra gi maikai dagi su CM Birena asigumba kabak khallamba fattaba pot amabu louthokkhiba haibase akoi Sarisra gi maikai dagi khoi thamoi sengna khoi nungaijaba phongdokchari matang khudimakta yaifaba oibiyu matang khudimakta CM hoina dum leibiba habise akoi gidi Sarisra gi maikai dagi akoi apamadu su thambe masi Manipur gi leingakna akoi gi matam yam kuina dagi mamang dagi akoi gi Kanglada leiba akoi gi kanglashagi kabak chaingak louthokkhiba si yamna laiba phaba aduga Manipur gi yaifanaba thorangni habisi lawjabaga loinana masigi thoramasi koi lalong Manipur Thang Ta Cultural Association gi maikai dagi yaujabani masi akoi gi leibaki oina yaifaba ma oihoragani haina thamjari ai sama Kanglada Indigenous Martial Arts and Cultural Society ki marks ki Secretary General ai sama akoi huji akoi Honorable Chief Minister na koi gi Kanglada leiriba kanglashagi mayada kabak khanba louthokkibasi ki marks ki maikai dagi morally support tawi haiba thaba sima akoi gi lamdam sigi miyamna yamna ngalinge matamdagi hauna pamjarakpa ningjarakpa thabak amakhangni adubu huji paliba Honorable Chief Minister na thabak oina onthokpirapagi damakta thagachari loina haiba thodok asima tungda warida koi gi yamna maru oiba koi gi thodok ama oina lehauragani habadu mutang thamjari ai samak Eastern Thang Ta Organization tangkhamgi sinta poina ai leijabani loinana Sarisra Manipur gi su Assistant Secretary boina leijabani aikhoi gi ram damasida hokhiba taung kayada palakhiba aikhoi gi leingakna aikhoi gi somba Kanglada leibireba aikhoi gi kanglashagi mayada kabak khandra leiba somba aikhoina yamna nungaitaba somba thabaksi aikhoi lamdamsi gi moi kyana louthokkpinana haibada tabiramdraba adu handakki laiba aikhoi gi thadai kai khumnajireba honorable aikhoi gi CM na
ꯂꯧꯊꯣꯛꯄꯤꯗꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯗꯨꯝꯕ ꯑꯅꯝꯍꯥ ꯆꯨꯒꯗꯕ ꯑꯗꯨꯝꯕ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯗꯨ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅ ꯃꯁꯤꯕꯨ ꯂꯧꯊꯣꯛꯄꯤꯕꯗ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯗꯨ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕꯁꯤ ꯑꯩꯈꯣꯏ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯥ ꯑꯩꯈꯣꯏ ꯁꯨꯝꯕ ꯑꯃꯈꯛꯇꯪꯗꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯅꯤꯡꯉꯤ ꯋꯥꯈꯜꯂꯣꯟꯁꯤ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯁꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯈꯔ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯆꯕꯅꯤ ꯄꯨꯔꯛꯄꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯄ꯭ꯔꯤꯖꯥꯕꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯃꯥꯔꯁꯦꯜ ꯀꯜꯆꯔ ꯔꯤꯁꯔꯁ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯛꯌꯥꯐꯝ ꯁꯤꯡꯖꯃꯩꯗꯒꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯀꯪꯂꯥꯁꯥꯒꯤ ꯃꯌꯥꯗ ꯀꯕꯥꯛ ꯈꯜꯂꯝꯕ ꯂꯧꯊꯣꯛꯄꯤꯕ ꯂꯣꯏꯅꯅ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯍꯧꯔꯛ ꯇꯥꯡꯈꯨꯜ ꯃꯁꯛ ꯈꯪꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯤꯔꯣꯟꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯀꯥꯟꯗ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯂꯧꯈꯠꯄꯤꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏ ꯐꯣꯡꯗꯣꯛꯆꯔꯤ ꯇꯨꯡꯗꯁꯨ ꯏꯅꯥꯠ ꯀꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯃꯗꯤ ꯃꯤꯇꯩ ꯈꯨꯟꯅꯥꯏꯒꯤ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯖꯥꯇꯤ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯊꯧꯔꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯡꯊꯣꯛꯄꯤꯔꯤꯕ ꯑꯃꯁꯨꯡ ꯄꯥꯡꯊꯣꯛꯄꯤꯔꯛꯀꯗꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯉꯥꯏꯖꯔꯤ ꯑꯃꯗꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ Ngasi ay Jolina Chingtham HLTTCA Huyel Langjang Thang Ta Association gi saruk ama oina Kanglashada matam kuina leramba Kabak khalaga leramba adu louthokkhibabu nungaiba phongdokpa oina saruk yazari yamna nungaijai it has been a great pleasure thank you sigi asigumba yamna yaifaraba nungairaba thoram asida aikoi mitai thang sajan cultural association mithaska Korai Konsam Laikai representative oina aikogi mahiroi sing amasung ai samak organization gi representative oina yaujaraga Handak Honorable Chief Minister N.Biren sing amasung mahaki leingakna matang kuina sangna mayada Kabak khandana leramlaba aikogi kanglashada louthokkhiba asida aikoi punabangna yaifaba chahongawangba nungaiba ama porkani haibasi thajabaga loinana ngasi thormasi saruk yajabani thank you ꯑꯩ ꯏꯁꯥꯃꯛ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯍꯨꯌꯦꯜ ꯂꯥꯂꯣꯡꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ N.Biren ꯁꯤꯡꯍꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯖꯥꯒꯤ ꯈꯣꯜꯂꯥꯎ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯀꯪꯂꯥꯁꯥꯒꯤ ꯃꯌꯥꯗꯒꯤ ꯀꯕꯥꯛ ꯈꯟꯕ ꯆꯩꯉꯥꯛ ꯑꯁꯤ ꯂꯧꯊꯣꯛꯈꯤꯕꯁꯤ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎ ꯇꯌꯥꯝꯅ ꯎꯠꯆꯔꯤ ꯂꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯃꯔꯥ ꯇꯞꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯈꯨꯟꯖꯥꯎ ꯂꯩꯆꯥꯡꯅ ꯄꯥꯟꯕ ꯑꯣꯏꯗꯨꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯨꯅ ꯁꯥꯡꯅ ꯄꯥꯟꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯊꯥꯡꯃꯩꯕꯟ ꯁꯥꯝ ꯂꯩꯀꯥꯏꯗꯒꯤ ꯈꯣꯏꯅꯥꯏꯖꯝ ꯍꯌꯥꯕ ꯁꯛꯀꯧꯖꯩ ꯑꯩ ꯍꯩꯕꯤꯜ ꯅꯣꯡꯂꯣꯝ ꯊꯥꯡ ꯇꯥ ꯀꯜꯆꯔꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯥꯟꯅꯔꯣꯏ ꯑꯃꯅꯤ ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯊꯥꯡ ꯇꯥ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯅ ꯑꯩ ꯁꯤꯒꯤꯗꯃꯛꯇ ꯌꯥꯝ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯅ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯍꯟꯗꯛ ꯔꯦꯕꯜ ꯔꯥꯏꯗꯔꯁꯀꯤ ꯇꯤꯝ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯂꯩꯖꯕꯅꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯁꯥꯗ ꯃꯌꯥꯗ ꯀꯕꯥꯛ ꯈꯟꯗꯅ ꯆꯩꯉꯥꯛ ꯉꯥꯛꯇꯅ ꯂꯩꯔꯝꯕꯁꯦ ꯍꯟꯗꯛꯀꯤ ꯂꯩꯉꯥꯛ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝ ꯕꯤꯔꯦꯟꯅ ꯃꯁꯤꯒꯨꯝꯕ ꯀꯕꯥꯛ ꯈꯜꯂꯝꯕꯁꯤꯕꯨ ꯂꯧꯊꯣꯛꯄꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕ ꯌꯥꯏꯐꯕ ꯑꯗꯒꯤ ꯃꯤꯌꯥꯝꯁꯤꯕꯨ ꯑꯐꯕ ꯑꯃ ꯄꯨꯔꯛꯄ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯊꯥꯒꯠ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏ ꯁꯒꯣꯜ ꯇꯤꯝꯗꯒꯤ ꯁꯒꯣꯜ ꯊꯧꯕ ꯃꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯍꯥꯏꯖꯔꯤ